School of Medical Sciences RIMS Imphal da ngarang Muslim Welfare Organization MMWO gi advisor Abdullah Fundre mayumda khut thaki haiba thoduk amaga mari lenina hospital asigi X-ray technician ama thabak tagi suspend tawkre. Hiram asigi matangda RIMS ki Deputy Director K Damgel na order ama thokre X-ray technician and Samirendra na Abdullah da jad bizat naiba wangang sangang sizinnarakpadagi miyoi anigi marakta khatna joinabagi thoduk ama thokibani hairi. N Samirendra na Abdullah gi mamaida kupakna thaduna attack chathaki hairi. MMWO gi advisor Abdullah gi mari matagi miyoi ama lambi gi accident ama nangbadagi hospital asida layengduna laibani. Doctor na asokpa miyoi adugi MRI scan ama longnaba hairakpadagi X-ray technician Samirendra da hairubada mahakna Abdullah da jad bizat naiba wahi wata sizinaduna ngang saklakpadagi chinda paudanaduna khatna joinaba thokibani hairi. Thaudo aduga mari lenina MMWO amokok MCM AMSO PSO Amigo yauna CSO 16 gi mihut singna RIMS Hospital da ngarang khongjang chathaki. Police ne X-ray technician adu faduna pukraba matungda irang adu nemthaki. CSO luchingba sing aduna patient party da jad bijat naiba wangang sangang sizinaba RIMS ki staff thabaktagi terminate tawgodabani haiba dabi su tawki.